मणिपुर की शेड्यूल ट्राइब लिस्ट की एनी कुकी ट्राइब हाइबा वही कक्थननबा थादौ इनपी मणिपुर अमसुंग मैतै अलायंस ना यूनियन ट्राइबल अफेयर्स मिनिस्टर जुआल ओरामदा ngasi memorandum ama pisinkhre mathakta palliba lup ani asigi media in charge na punna pisinkhiba cherol aduna India gi constitution ki article 342 gi makhada any cookie tribe haiba wahi asi kakthatna ba haina palli loinana any cookie tribe haiba asi constitutionally aswanba amani loinana ethnographically maram chade haina palladuna Manipur da ingna chikna laiminariba furup singi marakta achauba singnaba amani kumja lising ani supna ahumda any cookie tribe haina category ama hapchitkhiba asi political gi khudong chaba laukibani loan amadi culture masak thokna leijaba Manipur gi scheduled tribe singi mathakta any cookie tribe haina hapchin bahaiba asi mayak sengdaba amani hairiba any cookie tribe haina Manipur gi scheduled tribe ki list da hapchin bahaiba asi Manipur da Thadau Mar Jau Gangte Simte Aimol Baifai Kom na chingba amadi Maitai amasung Naga singna yabang amloi Cookie haiba asi tribe ama natraga loan ama natte masina masak naiba culture amagi mahut sinde any cookie tribe haiba asina mitop singbu Manipur da tribal amagi hak adu tanbe yahalli masina lamdam masigi lam resource amasung constitution gi khudong chaba hana fangduna leidiba scheduled tribe singda singnaba ama ohelli haina cherol aduna hairi